आकाशवाणी इम्फाल वाहिंगबम वाशिंगटन पाउ पाजरी अहानबदा मरोइबा पाउ मणिपुर ngasi amatoiba amasung apunbagi saktam sagatpa mera saurel hobagi thauram pangthokli Rajyapal Mukhyamantri amadi lusingba kayana numit asiga mari leinana miyamda yaifa paujal piri Kuki militant singna phajilluba naha ani ngasi ayuk anganbada Kangpokpi jilagi SP da sinarakre Haryana Vidhan Sabha Mikhalgi Vote Khombagi matam ngasi numidang wairam losilagani amasung Bihar da mioi lak tara manga hena ichawgi awaba mayoknari Manipur ngasi amatoiba amasung apunbagi saktam sagatpa mera saurel hobagi thauram pangthokli mapungoiba thauram lining thauchanam hi temple board na sinduna Imphal gi aitihasik oiraba Kangla da pangthokli thauram gi saruk ama oina Maharaj Laisemba Sana Jawbuna lusingduna board ki member singna amaibi singaloina na miyam gi khongchat ama Kangla tamna chatki Rajyapal Lakshman Prasad Acharya amasung Mukhyamantri Nongthombam Biren Singh yauna lusingba kayana mera saurel hobaga mari leinana miyamda yaifa paujal piri maki paujal da Rajyapal na hai kumai asi rajya sida leiriba kanglup punmamaki marakta apunbagi saktam sagatnabagi damak sahi khudingi mera thada pangthoi kumai asina lamdam asigi miyamgi marakta apunbagi saktam sagatpaga loinana sahi kayadagi leiraklaba chatnabi kaya ngaktuna lamdam asida shanti amasung chawkatpa poraklagani haibagi asa tauri hainasu Rajyapal na mahaki paujal da hairi Social media da thagatpa mahaki paujal da Mukhyamantri na hai mera saurel hobana shanti nungsi chanaba amasung ningsingba thoktabra matamdagi leiraklaba lamdam asigi sanskriti gi chatnabi bu utli kumai asi pangthokpaga loinana aikhoigi sanskriti bu ngak senaba amadi rajya chibu chawkhatpa lamdam ama ohennaba punna honaminarsi hainasu Mukhyamantri na hairi Social media da thagatpa mahaki paujal da Maharaj Sana Jawbalai sembana hai meragi nongma panbada aikhoina Utra Sanglen Sana Konungda Mera Chaurel Hoba Pangthoi Panthoibi Imagi Irat Thongni Su Pangthoi Masi Malem Pumbagi Yaifanabani Manipur da Santi amasung Mahusagi Tangtu Leitaba Phibam Hanjil Hanaba Isorgi Maphamda Nijari Hainasu Mahaki Paujal da Hairi Numidasuga Mari Leinana Social Media ki Khuthangda Mahut Mantri Yumnam Khemchan nasu miyamda yaifa paujal piri Hiang Thang Lairambi ki laisang dasu ngasidagi Durga Puja ki thoram haure Hiang Thang Lairambi Development Seva Committee na sinduna pangthokliba puja ki thoram asigi ngasi ahoba numita Kalpara Rambha Puja pangthokli Tha asigi mapalda lai kumlakpagi thoram amasung taramathoidana bor ki thoram pangthokani Laibaki mafam kaya dasu ngasidagi Navaratri haure miyamna ayuk anganbadagi mandir singda lai khoramba lagnaki Uttar Pradesh, Gujarat, Himachal Pradesh na chingba mafam kayada laiba Durga Mandir Singda miyamna chikna saina bangangdana lai khoramba lagnaki Jammu Kashmir ki Vaishno Devi ki mandir dasu miyamna lai khoramba lagnari Navaratri kumai ga mari leinana Pradhan Mantri Narendra Modi na laibaki miyamda yaifa paujal piri Kuki militant singna numit karani phajinduna thamluba recruitment test yawba chatkhiba naha ani ngasi ayuk thadorakre aikhoigi Kangpokpi paumi PS Bhaguni Singsina police ki pau paladuna hai thoithoiba amasung thoithoi ngasi ayuk anganbada Kangpokpi jilagi Gamgi Phaida jila adugi SP da sinarakhibani ningsingba yai mamang thagi kuntareta Thoubal jila dagi mioi ahum New Kaithel Manbida recruitment yauna bachatpada mioi ama thadораklaga atopa aniduna Kuki militant singna phajinduna thamlakhibani naha ani adu bosoyangam yautana thadorknaba maikei kayadagi appeal tawduna lakpani Mukhyamantri Nongthombam Biren Singna Rajyagi DGP Kangpokpi jila da thaduna naha ani adu bu thadorknaba laukhatpham thokpa thabak sing laukhatuna lakhi Makhoibu Thadoraknaba honabada chauna thodang lokhiba Central amasung State Force amadi miyambu Mukhyamantri na thagatpa phongdokli Rajya sida Mahushagi Tangdu Leitaba Phibam Hanjilhanaba Security Force na Sing amasung tampaki chingnaba mafam kayada thi humbagi thabak amasung check post hangdoktuna achat awok sing check tawai thabak leptana chathari Manipur Police na Churachandpur jila ki Khawchabung amasung masigalonaba mafamdagi semdoklaba Stain yawba local met mortar pampi ama pampi maru nipan phagale amaromda security ki akanba ngaksel thoranga loina National Highway 37 amasung National Highway 2 da tangai fadana changba polam puba gari samri ni futaruksu changlakre
स्वच्छता ही सेवा कैंपेन की सरुक अमोइना डिस्ट्रिक्ट एडमिनिस्ट्रेशन सेनापतिना लू नानबगी चांगदमनबगी मना मथुम ngarang yenthokre सेनापति पुलिस स्टेशन ख्वाइदगी लू नानब पुलिस स्टेशन की मना फंकी ख्वाइदगी तरु तनानब खुंगंग अमदी ऑफिस सिंगदसु मना मथुम पीखी कुनमंगा सुबह नागालैंड हॉर्नबिल फेस्टिवल पांगथोकनबगीदमक नागालैंड सरकारना वेल्स का यानवारोल सही तौनखरे वेल्स की खोंगचत लेरिबा नागालैंड के मुख्यमंत्री नेफ्यू रियोना वेल्स सरकार ब्रिटिश काउंसिल अमसुंग वेल्स आर्ट्स इंटरनेशनल की मिहुत सिंगंगरांग कार्डिप्ता यानवारोल सही तौनखिबनी ताबिरबा पावशी आकाशवाणी इम्फालदगिनी हरियाणा विधानसभा मिखल की भोट खोंबगी मतम ngasi नुमिदांग वायरम लोइसिलगनी सीट मरफुद्रा लेबा राज्य विधानसभा की मिखल की भोट तांकक अमखक्तदा लाखलिबा थांग जनुमित थादेनगनी भोट मसिंग जम्मू कश्मीर विधानसभा मिखल की का पुन्ना थासगी नेपाल थीगनी भोट खोंबगी अरोइब नुमित ngasi उत्तर प्रदेश के मुख्यमंत्री योगी आदित्यनाथना कलायत अमसुंग शाफिदो विधानसभा केंद्र सिंह पांगथोकपा मियाम की रैली सिंह वांगांगनी असम की मुख्यमंत्री हिमंत बिश्वा शर्मासु अंबाला सिटी विधानसभा केंद्र बीजेपी की मिरेप ओइबा आसिन गोयल बुसवतुना रोड शो अमसुंग मियाम की मिटिंग यावगनी कांग्रेस लुसिंग राहुल गांधी नू महेंद्रगढ़ अटेली अमसुंग नरनाउल विधानसभा केंद्र सिंह पांगथोकपा मियाम की मिटिंग वांगांगनी मरगसिदा इलेक्शन कमीशन भोट थादनगदोरिबा नुमित अक्टोबर 5 की नुमिदांग वायरम पुंग 6 मखाई फावबा हरियाणा विधानसभा मिखल की एग्जिट पोल पांगथोकपदा अथेंगबा थमख्रे राष्ट्रपति द्रौपदी मुर्मू की नुमित निनी की राजस्थान खोंगचत ngasiदगी हौरगनी खोंगचत असिदा राष्ट्रपतिना उदयपुरदा मोहनलाल सुखंडिया यूनिवर्सिटी के 39 सुब कन्वोकेशन सरुक यागनी राष्ट्रपतिना हयेंग माउंट अबूदा प्रजापिता ब्रह्म कुमारीज ईश्वरीय विद्या विद्यालय सिंबा मालेम की ओइबा अवांग थाकी मिफम यावगनी राजस्थान सरकार ने सिंबा आदि गौरव सम्मान समारोहदसु राष्ट्रपति ने सरुक यागनी केंद्र की गृह मंत्री अमित शाह ने गुजरात की महा की पार्लियामेंटरी कॉन्स्टिट्युएंसी ओइरिबा गांधीनगर तोंगान तोंगान प्रोजेक्ट कयामरुम हौदोकनी श्री शाहना अहमदाबाद म्यूनिसिपल कॉर्पोरेशन की लुपा कोटी चामरी 94 हेन चंगदबा चाखवत थौरांगी प्रोजेक्ट सिंह खरगिना जत्रा हुनगनी अदुगा खरगिना संगागनी श्री शाहना अहमदाबाद बीजेपी कार्यकर्ता सिंह की मिफमदसु वांगांगनी महांगना नौना साबा अहमदाबाद पुलिस कमिश्नर की ऑफिस बिल्डिंग सु संगागनी नुमिदांग वायरम महांगना गुजरात टूरिज्म न सिंबा नवरात्रि की कुमई हौदोकनी बिहार दा कोसी अमसुंग गंडक तुरेल सिंगदगी पाथोरकपा इसिंगना सहरसा दरभंगा मधुबानी अमसुंग खगरिया जिला सिंगी खुल कयामरुम इसिंग थुमजिनख्रे लाखलिबा पुंग 12 असिदा नेपाल दा अकनबा नोंग चुरबा याय हाइरिबदुगी यंगदुना कोसी अमसुंग सीमांचल लमदमदा सेक्शन लैनबा खंगनख्रे बिहार की जिला 39 की मनुंग दतरा तरेता इचाउना सोखली मियोय लाख 15 रोम इचाउ असिगी अवाबा मायोकनरी नेपाल दा नौना थोकिबा इसिंग इचाउ अमसुंग चिंग निंखाइबगी थौदोकता सिखिबा मिगी मसिंग 239 सुरे मियोय 12 थीबा खंगदना लैरी इचाउ अमदी चिंग निंखाइबगी थौदोकसिंगदा यामद्रबदा मियोय चाम 34 असोक अपन नंगले गृह मंत्रालय की मचिन चटपा मिसक ऋषिराम तिवारी हाई इचाउ अमदी चिंग निंखाइबगी थौदोक थोकफम सिंगदगी हौजिक फावबदा मियोय 13,900 कनबा ngamkhre सरकार मी कनबा अमसुंग टेंगबांग पीबगी थबकता मांगजिल थाबा मियंग चंगली अमसुंग मांग ताकलबा हाईवे सिंग लंबी थोंगसिंग सेमजिन साजिनबगी थबक कन्न चथरी आईसीसी वुमेन T20 वर्ल्ड कप की 9 सुबा एडिशन ngasiदगी UAE की शारजादा हौरगनी अहोबा मैचता बांग्लादेश का स्कॉटलैंड का थेंगनगनी कप असिदा भारत की टीम कैप्टन हरमनप्रीत कौर न लुसिंगनी मखोइना हयेंग न्यूजीलैंड का थेंगनगनी अरोइबदा मरोइबा पाउ अमुक हन्ना मणिपुर ngasi amato oiba amasung apunbagi saktam sagatpa mera chaurel hobagi thoram pangthokli राज्यपाल मुख्यमंत्री amadi lusingba kayana numit asiga mari leinana miyamda yaifa paujel piri kuki militant singna phajilluba naha ani ngasi ayuk kangpokpi जिला की एसपी दा सिनारखरे हरियाणा विधानसभा मिखल की भोट खोंबगी मतम ngasi numidaang wairam losilagani amasung बिहार दा मियोय लाख 15 हेना इचाउगी अवाबा मायोकनरी पाउ लोइजरे।